27 June 2016 nungdangi pung 10:30 taba matamni Gujarat ki Surat ta laiba Dixit Jariwala amasung mahakki nupi Belsi aduga makhoigi chahi amata ngairiba macha nupi ga koiba chatlubadagi mayumda halaklami Makhoina halaklaba matungda car adu parking area da khamlamlaga makhoigi first floor da laiba room adu da kakhalami aduga room adu hek yobaga Dixit na kaino maningjangami madudi mahakna parking area gi light tu muthatpa kauramki aduna mahakna Belsi da light adu muthatluge tumnaba tawramo hairamaga makhada amukumda khirami Belsina phamungda heptuna Dixit karakpa ngairami adubu kakhalamandavadagi Dixit haina koigau korami aduga makhada kumduna yeungge haiduna Belsina tholakpada makhoigi living room da mark supa nupa anina thanga mapaiduna Dixit ki mangakta thamduna Belsida mana siriba sana lupa mayamdu lauthorao natradi nangi nupasi hatlani haina kihalami Belsi su pakhatuna sana lupa singdu loina lauthoaga lupa aniduda piduna yamna kizana noina lawning bas pochai loina lawgo adubu mangonda asok apan yahan biranganu haina kaplami nupa aniduna mana hairibadu karimta taramde aduga Dixit ka Belsi ka du namdana ka amada pusalami asigi matungda pikliba machanupi duga Belsi ka du barum amada mapandagi lok tawduna thamlami Barum adudagi Belsina thongdu hangnaba kanna thilami aduga mapandagi nupa ani duga Dixit ka muknabagi makhonsu tarami adubu kari tawribano haibadi masu udabanina khanglamde Belsina barum gi thongdu thukairaga thoknaba kanna hotnarami adubu mahakna fana hotnarabasu ngamlamde ngahaki matungda mapanda muknabagi makhon takibadusu leplami aduga kanamta leitabagum roomdusu pukchik khirami Belsina Dixit ki ming kauduna thongdu hanglaknaba kanna laurami adubu Dixit na karimta khumlakhiramde asumna tawbadagi Belsi pakhatpa henjan khirami aduga mahakna idea ama laktuna barum gi thongnau macha ama palibaduda chenjanduna thangnaba yumbudu tanaba kanbiyo haiduna laurami ngahaki matungda yum adugi nupa amana Belsina lauribadu tabadagi kainoma thokpa male khaluduna makhoigi yumduda chenjalakami aduga yumthangnaba nupaduna first floor da karaktuna Dixit ki room da changlakpada leiramiba matawdu ubada nupadu pakhatpana mihun chengkhatkhirami aduga bathroom dagi makhon ama taraklibadu changsanduna thongdu hangdoktuna Belsi ga machanupi ga du thoalami Belsina bathroom dagi hek tholappaga Dixit na siduna taraga leirambadu ubada wanda khaikaplami tabam khangdraba Belsi thokriba thawdo adu karino haiba khangdabagum angaubigum kapkhirami adubu ngaklibadi Dixit asi kanana halamlibano haibasini marakthana matang asi phawba tabiriba mayamda khanghanjari madudi wari asi loiba phawba tabiduna Dixit hatkibagi angakpa maram adu khangminasi yumthangnaba nupa aduna khodakta polista paw pirami aduga Malaysia da koiba chatkhiba Dixit ki family dasu call tawduna paw adu hairami Police laklaba matungda polisna Dixit adu sire haiba confirm tawduna hakchang adu autopsy tawnaba thakhirami Police na mihalpa singdu phanaba investigation haurami Dixit asi chahi 15 khakta ngairiba nupa amani aduga Suratta textile gi business chawna torami textile business asi Dixit ki family na mapamapu haktaktagi tawrakabani aduna Dixit asi paisa yamna paiba family amadagi haurakhibani Mahaki nupi Belsi su maga luhonglaba matungda machanupi ama poklambani Dixit ki punsida kari su awat paleiramde mahaki matu machaga nungaina awat apa yaudana mahaki business asida mai pakna hinglambani Numit aduda police na investigation tawbada Dixit ki car adu makhoigi parking area du da leiramde nupa aniduna Dixit halamlaba matungda car adu thauduna chatkibani aduga car adu Dixit ke mayumdagi kilometer khara lapna leiba mi kaya chatnadaba lambi amada hundoktuna thamlamba police na thengnakhi car adu police na crew amata oirasu phangduna miyatpa singdu phanaba forensic test tawnabagi damak thakhirami result ngaiba oina police na makhatana Dixit ki mayum adugi anakpada leiba CCTV footage senglami Laibak thibadi Dixit ki mayumdadi CCTV camera amata thelamde aduga yumthangnabagi CCTV footage sengbada crime thoiba nungdangduda okto amadagi masak khangdaba nupa ani kumdaraktuna Dixit ki mayumgi akoibada yenglamba manbagi mawong ama ukhirami aduga ngahak leiraga Dixit ki mayumda pung 8:50 taba swaida changkhirami adugi matungda pung 12 taba matamda Dixit ki car adu thodokuna chatkibasu urami
Matam adudadi Dixit sirabani. Pulisna auto driver aduga nupa anituga masak khangdoknaba thigatlami adubu clue amata phanglamde. Crime adugi witness oiriba Dixitki nupi Belsi su thodok aduna wakhal leina naduna hospital da laikhibana mangonda pulisna wahang pahang tawbasu yakhiramde. Adubu Dixitki mathau mangam loiraba matungda pulisna Belsi da wahang pahang tawba matamda karisu kanaba phanglamde thokiba thodoktu chap manana hairakhi. Adubu pulisna chingnaba kharadi leiramki madudi mihatpasingduna Belsina siriba sana lupasingdu khaktang pukhirami atopa yumduda leiba ahenba sana amasung Dixitki sanagi lik gari atangba pochai singdi machi lenglamde. Makhoina pukriba sanagi belu asi supnatagi lupa 60,000 gini. Pulisna supnatagi 60,000 gi mi halamba asi chingnarami crime asi huranbagi namada mi hatpa oiramgani haina khanki amasung yum aduda leiba Dixitki mama mapa mayamba loina Malaysia da jatkhiba aduga Dixitki nupiga machaga mukhoi ahum khak leihoba tanja yengduna halamba asina pulisna mihalpasing asi Dixitpu khangba natraga yumduda leiriba Belsina mateng pangbo oiramgani khanduna puliski attention asi Belsida onjankhi. Belsigi statement dasu manadaba khara pulisna uramki ahanbadadi mahakna Dixitna parking area gi light adu muthatpa kumdakhibani hairambani adubu pulisna khangami madudi parking area gi light adugi switch adu Dixitki room dasu leirami muthatke hairabadi makhada kumdabida room adudagi muthatpa yaribani. Maram asina pulisna Belsibu chingnaduna police station da puduna interrogation tawrami. Ahanbadadi Belsi mara laitabi saduna laithoami adubu pulisna maning mamang thatuna hangbada asengba singdu loina haidorakhi. Dixit hatpagi plan su mana tawbani hairakhi. Numit adugi nungdangda makhoina mayumda halaklaba matung Belsina machanupi adu Dixit tapiramaga thonglonjaluge haiduna tholaklaga mihatpa anidu changhalaga Dixitpu hatlaga mana yengduna leibani aduga loiraba matungda mana siriba sana singdu piduna mahakna bathroomda lock tawduna thamalaga Dixitki car gi so adu nupa aniduda piraga chalankhiba oiramki. Mihatpa anidusu Belsina haidorakpadagi masak khangami madudi Suketu Modi Elisani haidaba nupasina mastermind aduga nupasigi driver Durendra Singh Chauhan su yauribani. Makhoina Dixit hatlibagi maramsi Dixitka Belsiga luhongdringai mamangda Suketu Modi haidaba nupasiga Belsiga nungsinarambani. Adubu makhoi mari mata thokami aduna mayumgi mina makhoi ani luhongba haibasi yaramkhide. Suketuga Belsiga si cousin oirami aduna makhoina fana mayumda hairabasu luhongbasi suya yaramkhide. Belsigi family na makhoi ani chengiba tare khanduna Belsi asi thuna 2013 da Dixitka haina singnaduna luhonglami. Luhongkhrabadi Suketuga makhoi ani soidana lapna khrani khanduna Belsibu luhongthibani. Matamgi matung ina Belsiga Suketuga lapthoknarami adubu 2016 da Belsigi family function amada Suketuga amuk thengnarami. Maramdi makhoi ani cousin oibanina function aduda Suketu su lakpani. Numit asidagi makhoi ani phone number pinaduna pau amuk phaunaba haurakduna nungsinarami. Belsina Suketuga luhonglam pamlabasu Dixitka divorce tawbadi pamlamde maramdi Dixitki maral mathum mayamsi magi ohoba pambagini. Aduna Suketuga makhoinina plan tawduna Dixitki family na Malaysia da jatkibagi tanja asi yengduna Dixitpu thanga thinduna hatkibani. Adubu ngaklibadi crime asigi witness singi statement sing asi courta manana khumlamkhide aduga solid oiba evidence su phangde haiduna court na 2019 da Belsi Suketu amasung driver Durendra Singh asi bail da thadokhi. Mihatpa Singh asi haugiksu mara leitaba miyoiba amagum normal life da hingli. Asigumba India gi amotpa judicial system asi yaningbra yaningdabra haibadu comment da phongdokpiramo.